Hi ma'am, ngasiꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ. ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯖꯔꯛꯀꯦ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅ ꯐꯨꯛꯆꯔꯤ. ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯌꯥꯎꯔꯦ. ꯇꯣꯟ ꯕꯣꯔꯥꯅꯦ, ꯇꯤꯜꯍꯧ ꯕꯣꯔꯥꯅꯦ, ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯩꯅ ꯇꯥꯎꯊꯣꯛꯑꯦ. ꯑꯗꯨꯒ ꯀꯣꯟꯅ ꯈꯔ ꯌꯥꯎꯔꯦ. ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥꯅꯦ ꯏꯔꯣꯝꯕ. ꯑꯗꯣ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ. ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦ. ꯍꯥꯎꯅꯤꯍꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯁꯦ. ꯍꯥꯎꯗꯤ ꯀꯩꯅꯣ. Yongchang mರುꯁꯦ ꯇꯥꯎꯊꯣꯛ ꯑꯃꯨꯛꯇꯪ. Wow. Mix it now.
Hả? Ngô sẽ biết. Đấy, ngô sàn cái tàu của này rất là sàn. Ngô sẽ cái này đấy. Ngô của xa đi. Thì má một xa này. Xa đi xa rất là xa xăm. Hầu thì quá không hả? Wow. Ngô xa mình cũng ngon quá. Không dám hỏi. Mình sẽ lên. Xa đi chứ. Ngô tôi nó càng cái thái thủ hậu đấy. Quần ngô sum. Ngô ngô sum.
ꯍꯥꯏ ꯐꯅꯤ ꯐꯖꯅ ꯉꯥꯎꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯥꯗ ꯃꯥꯗꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯁꯥꯕꯗ ꯈꯔ ꯂꯩꯇ ꯆꯥꯊꯣꯛꯈꯤꯕ ꯈꯤꯇꯪꯗꯤ ꯁꯥꯍꯟꯗ꯭ꯔꯗꯤ ꯍꯥꯎꯇꯦꯗꯅꯀꯣ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ